Kakching Khunau Municipal Council की Ward Number 6 की Councillor ओरंबता नतना IDP सिंगी दमक KVM Relief Committee की अचौबत थौदांग कया लौरंबा Kakching Khunau Thingnam Thingnam Joykumar Allies Siam Khoiba Masagi Chahi Nifunipana ekhang khanghoudana leikhidabada Development Committee Kakching Khunau KVM Relief Camp amadi IDP singna leikhidaba asina mapugi mafam da ingna chikna leiruna ba minute ani tumina laptuna ikai khumnaba phongdokkhre thoram amma ngasi KVM Relief Camp Kakching Khunau da pangthokre Development Committee Kakching Khunau amadi KVM Relief Camp na simduna ngasi leikhidaba TS Joykumar Allies Siam Khoibagi mangani leihun tambagi numit asida KVM Relief Camp Changja from Loduna Ladiba IDP Sing Yauna Awaba Phongdokkhre Tuda Kakching Khunau Municipal Council gi ex-chairperson su Oiramba Development Committee Kakching Khunau gi President su Oibada Natana KVM Relief Committee gi Chairman Khumukcham Babu Relief Committee gi Convener Mayang Lambam Ratan amadi atai maru oiba mioi kya su saruk yakhi Awaba Phongdokpa Tuda Relief Committee gi Convener Mayang Lambam Ratan Phongdokkhre Leikhidabada TS Joykumar Allies Siam Khoiba Masagi Chahi Nifunipan Hingdingai Matamda Chokho Thorang Pamjaramba Mioi Ama Oibada Natana Suknu SC MLA K Ranjit ki active worker Amasuni Bahagna Hingdingai Kakching Khunau da Hangba KVM Relief Camp Ladiba IDP Singi Damakta Masamag Relief Committee da Yauduna Mangzin Thana Hiram Khudimakta Achoba Thodang kya Lauramba Mioi Amasuni Bahagna Leikhidaba si committee gi Achoba Mangzabani Hairaduna Mahagna Leikhidaba Relief Committee SC Mensin Mangamdaridaba Ama Lehoragani Leikhidaba si ki Thawaina Mapugi Lekolda Ingna Chingna Leirunaba Development Committee Kakching Khunau amadi Relief Committee na ngasi ki awaba phongdokchabani loinana imu manunggi awabdusu saruk yazari haike Lan Jelakpa 2023 dagi Lan Jelakpa mayam sigi committee yabiduna inmate singbu chahi ahum Fazilakadoraba Sigumlaba Sida Thawai Yauna Honambiramba Thingnam Joykumar Sina Leikhidabada Kakching Khunau Development Committee ki amadi Relief Camp Committee ki Sauna Mangjaba Ubiramba Daita Mayam Aduna Manam Oirakanda Committee ki shu Relief Committee ki shu akhoi ahoba mayam ama lehubagi damakta Thingnam Joykumar ki Thawaina Ishorgi mafamda ingna chikna leirunabagi damakta ngasi akhoi committee khoina nuaitaba phongdokche